ꯃꯤꯅ ꯍꯥꯏꯅꯕ ꯃꯤ ꯄꯨꯡ ꯆꯪꯕ ꯉꯝꯅꯗꯕ ꯁꯥ ꯀꯩꯅꯇ ꯄꯥꯟꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯈꯨꯟ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯈꯨꯟ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯁꯍꯔ ꯃꯆꯥ ꯑꯃꯗ ꯖꯒꯣꯏ ꯁꯥꯁꯤ ꯍꯥꯏꯗꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ꯫ ꯑꯁꯤꯗꯩ ꯗꯥꯟꯁ ꯄꯦꯟꯅ ꯇꯧꯊꯔꯗꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏ ꯁꯤ ꯇꯥꯟ ꯂꯥꯛꯏꯅꯤ ꯀꯩꯅꯣ, ꯊꯧꯅꯤꯡ ꯗꯥꯟꯁ ꯇꯧꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯗꯥꯟꯁ ꯇꯧꯗ ꯌꯦꯡꯗꯣꯏꯅꯤ ꯉꯁꯤ꯫ ꯀꯅꯥꯅ ꯌꯦꯡꯅꯁꯤ ꯏꯕꯥꯅꯤ? ꯊꯦꯡꯉꯦ ꯍꯟꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯨ ꯌꯧꯔꯝꯃꯅꯤ꯫ ꯍꯣꯏ ꯑꯁꯦꯡꯕ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯁꯨ ꯐꯖꯅ ꯍꯦꯛ ꯇꯧꯏ ꯑꯩꯁꯨ꯫ ꯑꯌꯥ ꯒꯥꯔꯤꯗꯤ ꯎꯗꯦꯅ꯫ ꯍꯨꯔꯥꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨꯁꯨ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯟꯒꯤ ꯅꯥꯀꯟꯒꯤ ꯃꯣꯡꯁꯣꯡꯗꯣ ꯂꯥꯜꯂꯕꯗꯤ ꯊꯨꯅ ꯌꯧꯏ, ꯆꯨꯝꯅ ꯆꯠꯂꯕꯗꯤ ꯀꯨꯏꯅ ꯍꯌꯦꯡ ꯐꯥꯎꯕ ꯌꯧꯔꯔꯣꯏ꯫ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯃꯊꯥ ꯌꯥꯝ ꯁꯥꯏꯍꯦ꯫ ꯌꯨꯝ ꯍꯟꯅꯕ ꯇꯧꯁꯤ꯫ ꯀꯃꯥꯏ ꯍꯠꯇꯣꯔꯤꯒꯦ? ꯀꯔꯤꯁꯨ ꯑꯝꯇ ꯂꯩꯇꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯌꯨꯝꯗꯗꯤ ꯍꯟꯅꯤꯡꯕꯅꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯖꯪꯒꯜꯗ ꯐꯥꯎꯔ ꯆꯠꯈ꯭ꯔꯁꯤ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯖꯪꯒꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯝ ꯊꯥꯖꯗꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯗ ꯑꯩꯗꯤ ꯀꯩꯝꯇ ꯀꯤꯕꯤꯗꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏ꯫ ꯂꯥꯛꯑꯣ ꯅꯨꯄꯥ ꯃꯥꯟꯗꯦ ꯅꯪ ꯍꯦꯟꯇꯛ ꯂꯩꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯒꯥꯔꯤ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯃꯟꯗꯅ ꯈꯣꯡꯒꯁꯤ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯁ ꯒꯥꯔꯤꯗꯨꯁꯨ ꯍꯧꯁꯤꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯐꯥꯎꯕꯗꯁꯨ ꯉꯥꯏꯔꯤꯕꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯦ ꯀꯩꯅꯣ ꯇꯥꯔꯤ ꯃꯈꯣꯟꯁꯤꯗꯤ? ꯑꯦ ꯅꯨꯡꯁꯥ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯇꯥꯟꯅ ꯂꯩꯔꯦ, ꯆꯦꯜꯍꯧꯔꯁꯤ ꯑꯩꯈꯣꯏꯁꯨ꯫ ꯍꯣꯏꯅꯦꯍꯦ 이번에도 가이드 너무 찔러가지고 더와 힘들어봐. 그날은 나이는 쩌뜨지 뭐 얼마 ꯈꯪꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯆꯥꯈꯤꯕ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯣ 이름부도 난 강간이로 난 나시리 애기 딱이 타오르고 따지는 낭원을 뜰라게
ꯀꯝꯗꯧꯒꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯗꯣ ꯅꯪꯒꯤ ꯊꯋꯥꯏ ꯆꯥꯟꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯔꯤꯌꯦꯂꯤꯇꯤ ꯐꯅꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ